ngasisu Manipur top channel gi maikhet gi special video ma mayam gi damak puraga laksari mayam screenshot na video sub loifu yang bi ama sum loifu tabiyu aduga yamna mak maru eba topic ni khalaga mayam da share tawjabani screenshot na mayam na video sub sibiduna mipum khudi mak yohan bi ama sum share tawbiyo aina ngasi share tawjagaduriba mayam sigi topic se semjin sajin ba wari natte ta seng nama khoi gi Manipur sida thokpa real life ta thokpa thawdo amani kui kui dana ngang handa thoki pa thawdo amani mayam si atuki matik Manipur sida hari nupi angang singbo yamna hanthana khanba miyo kya amusum leidabadi na te mayam duna sugum basi tawpigano mayam khoi amato oine hingminasi nungsi sanana leminasi sugum phatta thabak singsi mayam tawdana amukha hanna Manipur top channel gi mekadi gi appeal tawjari tasena thawa yamna nungaijade mayam sigi pawsi mayam share tawjaraki sigi mayam sigi topics content sigi maming si mayam nupi da nataba licha chatpasing sibigi sairak piyu haba sigi content aduki matik puning nungsiba content mani mayam loifok taminasi Ravi Chandra na lilakpa furit jacket aduna kopsilaga thamlamkhibani matamduda kiba thupkatpa khauri laksinbadagi saina kholna karino haba amata khangkhidre nongalakpa matamdadi patlau haiba mafam oiduna leiramle sumang matonda taduna leiringai imungi miyoising yahau narakpada mahakna leiramba phibam achi thengnarakibani yombu duna kanano karino haina hangnaraba matungda Leikai miyam tanaraga ebemagi yumda pau pirakpadigi yumgi mi laktuna lakhotlabani hainasu paudam lakhi nungsinaba nupibu sielasi haina kautholaga maning tamna phamlanaraba matungda nongmai namduna phubu yaba phuraga hatoknaba hotnabada chenariba Ravi Chandra matam kuina malemsida thambiranu Ravi Chandra bu athuba matamda ain gi oiba sibigi sairak piyu asigumba nupasing asi sibigi sairak pidragadi nupi kiyama asibigi khayata suwedana takragani haina thamoi sokna mamitagi mapi taraduna paudon raki ikui kuidri mayang phalusu sugumba thawdo ama thokibasi yamna ma haidi nungaijadaba penjadaba pawamadi oire mayam khasa tharsarake ebemagi apokpana hai masa manga pokpagi manungda iton tonbi naitom pokpi masa nupini apokpi so hojik heart ki anabana maram oiraga phamungda yataduna leiribani masa nupina numidangda thokiba matamda kanada su hairamba leitabana khanghaudre yumda halaktaba adudadi koithi thinaraba matungda oyumpok awang Leikai digi nupa amaga khangnai sanai haiba khanglakpadigi oyumpokki khangna sanabasingda nakhoi mi helakpa leibra haina hanglubadasu kana amatana khangi hairakide adudi phare laibak yengba haibaduni miyoibagi haunabi sen chongba oiramlagani hayeng haidokpa laknani hairaduna ngainaduna lainakhi adubu thiba yabadi thikhi pau hangbadi numittuda lepkhide sen chongba oiramgadragana missing report ama mari lainabasingda piba tabani haiduna lainakhi makhoina khallubu wakhal punamak ona tainabaromda masanu pibu nungsiba nupana selase haina kauthokraga nupi oibigi ikai khumnaba manghalaga nongmai namlaga phuba yaba phuraga sirabani haiduna nupasigi furit jacket na kupsilaga hondoktuna thambiramba haibisi karamba mama mapa imung manung kairoi Leikai gi miyoi singi thamoi kairoi dage haina apokpana thamoi sokna mamitagi mapi tana paudam lakhi masa nupi da ot naikiba nupi gi punchi manghan kiba karisu leitana khanaba saram chachatpa Ravi Chandra athuba matamda ain gi oiba sibigi serak pigadabani haiki Leikai gi nupi amana hai ngarang victim nupi asiga porompat women police ki timga pangai gi forensics ki timga punna spot mafam singda satuna investigation ama satlui victim oirabi nupi asina satliba tim asida mafam taklamlaga adumak yumda thinbikhre makha tana nupi police mari lainaba imung manungi Leikai gi miyoi kayana thawdo asigi matangda langlan langjinsing thigatminakhi thawdo asida senaba Ravi Chandra masana Sagolmang police station da November 1 gi numijungba matungda police ta sangjaraktuna hojik police custody da leiri Leikai gi nupa amana hai victim oiribi nupi asi phibam yamna sokna sokpana maram oiraga Jenims hospital pukatki Jenims ki doctor singna nupi asibu laikatnabiyu haiba yakide thausa wasa khidi adubu satliba miyoi singna akan mamongda doctor singda taksin badagi tangai phadanoi
yenglakhibani haina piendaba phongdoraki hek pokminaba mabungna masanupina thamoi sokna haiba wafamdi hinglubagi kari kanagani sikhrage haina yamna toina hairakpadigi imung manung laikai miyoi yauna victim ibemabu yamna kupna sena hauri hainasu se fongsina makhatana phongdorakli myam lusilakpagi sigi content masa se aduki matik thamoi sokninga oiraba content masani myam amuk hana pathokjaraki hek pokminaba mabungna masanupina thamoi sokna haiba wafamdi hinglubagi kari kanagani sikhrage haina yamna toina hairakpadigi imung manung laikai miyoi yauna victim ibemabu yamna kupna sena hauri haibani me sigumba thawdoksi matungna amana thoktabasu oisunu dukanda yamna mak thamoi sokninga oirabasu paw masu oire manipur si itatatana thokpani sigumba pawsi myam aduga ain gi oiba akan mami yeng biduna amasum state government akan mami yeng sangbiduna siga sienariba amasum mari le miyosingsi akan badandi PBU hainasu makhatana myam da share tawjari do losilakpo ina myam content masang katang myam maraktana hapsaramge silakpo oina India pumbagi amasum malem pumbagi oiba COVID-19 update myam la hapsaramge India gi siba masing lak amaga lising kuntrau humdaga satreka humdraga humdoi yaurei ngasi nungtul pung mga phawbagi report yumpham oiraga malem gi oina COVID-19 laisena sian kiba migi masing lak tara mariga lising ahunga samaga taraga mathu shukhibaga loniana apunba confirm case crore yang khaiga mapanga lak mangaga lising humdraga samriga humfuga nitho yaukrei laisat asidagi miyoi crore nifuga mathoiga lak aniga lising kuntra tereka sanipan kunga mapan recover tawduna hauji miyoi crore tara taruka lak mapan ga lising kunga mapan ga sangwa kunga nitho active case ta leiri India gi oina su laisat asina sian kiba migi masing lak amaga lising kuntra mariga saniga yankhaiga mari shukre apunba confirm case na crore mapan ga lak tara tereka lising tareka sanipan ga nifuda leiduna recover crore nipan ga lak taruka lising mariga samapan ga yankhaiga manga tawbangam khre hauji active case ta lak mariga lising kuntra ga nipan ga satruka kuntra ga mathoi leiri USA gi confirm case crore taraga nithoiga lak tareka lising humdra tareka chahumga humdraga mathoi oiduna malem gi oina khwaidigi yamna positive oiba laibak oidi henasu phongdorok leduga hauji aina website tegi lokthorokpa data gi matung inadi maso hauji ki data sigi matung ina India pumba gi oina apunba masing sinimam total case ta 9.18 million leire aduga recover na 8.6 million oire aduga sikiba apunba masing na 134k da lei aduga total worldwide ki oina di pithribi pumba gi oina apunba case 59.6 million laye aduga recover rate na 38.2 million laye aduga sian kiba apunba masing sina 1.41 million laye haina susigi tata asina makhatana phongdoro redu myam aina pathok sukibda sokibulan kibi or myam ngakpi ne duga anawo I paw layi makai ngana update pi bangamna hona jaraki and thank you.